Hello viewers, yengbiriba mayam ngasi another video da mukka hana taram nokchari new viewers singbusu taram nokchari mayam ngasi igi taruk subo gedoriba setting sigi mingse mahi sangni koigi mahi sangsi gaini jeri se oja amasung satra gi mari amadi koigi mahi sangi environment na chingbagi maramda matangda seithara gi jabani adu mayam na kaiguma setting sidagi asoingam thengna sungak piu yamna haina khangnai jabana chadabani na ado mayam dagi matam jama laudabida ai sareng si thidok charage mayam na sareng si loya fau tabiu mayam thagat chari ai sareng si thidok charage mahisang mahai makon mahisang gyan lausingi tungnafam tampham mahisang mahi tamba chatli mahisangda खरना खुंगंगदा खरना सेहरदा खरना वातंबा खरना एबी तंबा खरना खोंगना खरना गारीना लेजब सेतुना खरना नाना मरुप सिंगा लोइनाना हराव तयामना करी करी तमनकले taksi kasi naiba achum mangangba ima ipagi thawal tauba ithak thongba singbu kai khumnaba wasu tambire ebisu takpire pukli paiduna noklai mana pairagasu leplai kaplaga halakpasu kayani makal mathelni mahidi khuding makke tamja fam sang mahi sangni sangi mapuna wajani waja magun leiba waja waja mamal leiba waja mahi heiba waja thaujal heiba waja mahibu tambiba waja thamoi chawba waja nungsina tambiri tathi tawoidana mityeng manana jingli amattani khanduna asi oiboide mahisang aidi nungti gi chatkani mahisang owasu pathoke ebisu ithoke ama ani ahum mari chama phawa phadoke wari sulibiri sanaminari marup singa loinana wajasu marup kaya da harauzare kaya da penjare asi oiboire mahisang aidi nungti gi chatkani mahisang wasu pathokle ebisu ithokle ama ani ahum mari chama phawa phadokle mayam matang asida setting se loizare ado mayam na kaiguma setting se pambi batarabadi aigi setting se video se like to biramo share to biramo ado gi aigi channel se subscribe to biramo kaigumba soingam yawa tarasu mayam na ngakpiu aina mamang su haijagre sigi wasidi video coding ki hairani kaiguma soingam yawa tarasu mayam na ngakpiu haya wase kaigino idi jamna khangna ina iba professional point mati nattabanina ado mayam ngasi gi wanani matang ngasi ta video se loishal lage mathangi video da amuk thengnarasi ado ngasi gi waina matang ngasi ta mayam dagi bidai lauzare mayam checksina lebiu na da yaktaba oibiu hesu na da yaktaba oijake mayam take care and bye bye.